Isudo kasaidanide bobok ay Delhi yore plane kadawre hairambado pupu hay ngairabu hayu hada hairambado isudo bu kadaidano leiraptoido po karamdadi khalloi miyang khaihumdoi suire siriba hojikna pauda haikribado aini surani na raurisiga wana tuneba pau ngata ai ki sudo bu kadaida leiramgadi kanbadade ai wakalse kanba ngamde ai ngamde Thoiba chatpa yaroiko hojik matam phate haiwani ne nangbo ai di chalani next Monday da mamana permission pidraso I'll go Thoiba nang Manipur ki condition je khangli bana dro ban blockade da krik ina duna leiba mafam du da kari ge duk chatning lino mafam sidagi kari heli khanduna aduk chatning lino Braden waro ba mit engama lenthoi ding lamnaga room du dai thokre lenthoi asang wasakfam da sofa da fam tharanga bisomani do sukton hairakle Manipur na karino ba masina sugamna chatning basibo 2 months kak suti phangbada koifam langfam na pikthana leiba New York City gi aduk chawkhatriba mafam aduda chatke haina ningai tawine asigama mafam ama leiramgani haiba thajaba ngamje hauji mamit magna urasi phawba ma thajaji thajaba ngamje alna pando na sinduna Braden bu upang na samba phana mada phamhal